Ministry of Home Affairs na mamangda thokiba anova lockdown gi guidelines sing thokrabagi tungda April kundagi sector kharada komthok laba yai haiba wafam thamkrabagi tungda Manipur lengak nasu ngasidagi karam sector singda komthokpa thamgadagi haibagi matangda waref ama launanaba ngasi ayuk pung taraga makhaidagi hauna Chief Minister N Birena chair lauduna cabinet mifam phamba hokre cabinet mifam asina karam sector singda komthokani amadi atai atopa karamba sector kharadana lockdown gi athingba si adumak thamkhigani haibagi matangda notification amasu thoklaba yari Imphal East Amadi West District Police ki akhanaba Police Patrol Unit ki mathauda sizinanaba akhanana procure tauraba Toyota Innova car taragani thoi ngasi Manipur gi Chief Minister N Birena Khusinakre ngasi ayuk Chief Minister na Imphal East ki SP Jogesh Chandra Haubijam amadi Imphal West District Police ki SP K Mega Chandra da car sing adugi so sing khusinaki hairiba gari sing asi akhanana khangatlaba police officer sing na sizinagani hairi Max Hospital da nurse oibi Manipur dagi ahan ba COVID-19 positive oikibi nupi adu lying lakpodagi fagalaktuna ahumlak test tawraba matungda negative orakpadagi ngasi discharge tawrakle mahakil laifam Kisangar Delhi dagi putharakpada akoibada lairiba miyamna pukning thogatuna mahakpu taramna okre Bisnupur district ki manung chanba upokpi maning laikai dagi hauzikna Guwahati Ulubari da lairiba Oinam Khogen Singh amadi mahaki loinabi Oinam Memita anina hauzik COVID-19 lockdown amaram oiduna Manipur da thokpa ngamdana Guwahati gi Manipur Bhavan da panduna lairiba Manipur masa singi chana thaknanaba tengbang polam sing ngarang mateng pangkhre Manipur Voluntary Health Association Wangkai Ningthem Pukri Mapal na sinduna mafam da pangthokpa sana thaknanaba polam sing yenthokpagi manung channa kaisam thong elangbam laikai lerak masa da leiba huidrom randhoni gi yumda laikai asida leiriba yumthong kharada chana thaknanaba polam sing phanghankre All Manipur United Club Organization Amukogi Kuthangda Singzamai to Lilong United Club Organization Amadi United People Welfare Association Langthabal Kunja Awang Laikaina Langthabal gi akoibada bharada leiriba miyoi chaniga tareta chengsak sing yenthokre